State asida thokliba irang asina sokhan khraba nupi lakh ahumga lising yankhi semetlon faganaba Manipur lengak na lupa crore chahumga yankhi sanfam budget habli haina Chief Minister Yumnam Khemchana phongdokrai. Wafam asi Social Welfare Department sinduna Palace Compound leiba City Convention da Rights, Justice, Action for All Women and Girls haiba team na pangthokiba International Women's Day lising ani kunga taruki thoram da phongdokibani. Chief Minister na makha taraduna hai Manipur ki puwari ki thengkhang kaya da lamdam asigi nupi sing na lawrakiba thongtang state asigi semetlon amadi political crisis yauna issue kaya da chauna mateng pangduna lakli. Ngasi maksu lamdam asigi nupi oibi kaya na awaba kaya mayok na duna macha sing semduna afaba miyoi amamam oihana bohonari. Ngasi numed asana lakpaga iroina na state asida chanaba yadana leiba lambi sing na chanaba yaba oirasanu state asigi issue asana lamdam asigi nupi oibi kaya gi semetlon da chauna sotha duna leiba si Manipur lengak na khangi center gi luchingba singa tanaraga nupi lakh ahum ga lising yankhay gi semetlon faganaba lupa crore chahum ga yankhay gi sendfam senba chahi lising ani kun ga taret ki budget ta hable haina longthoki. Ngasi thoram aduda Home Minister Govindas Konthozam, Art and Culture and Tourism Minister Khuraizam Loken, MLA SKB, Chief Secretary Dr. Punit Kumar Goel, BJP amadi NPF ki MLA Singh, Manipur lenga ki civil amadi police ki makok thongba official yauna miyoi kyan sarukya ki. Thoram ki manungchana Manipur Olympian amadi Padma Shri awardee and Kunjarani amadi Saisakpi Mayang Lambam Mangka da Best Role Model manasu kusanaki. International Women's Day asi taban mi asida how giba we Iran sina sol la bole ba kaina mutai khawang no pong no su changna ba ya dana disi masi nasigi mi asida ye horaga changna ba ya gi lambi ma ili sor to lijari nasigi mi asida Iran sina sol raba mani pudi ima evensing decentralization adu kimate economy haibatai awa thengna ba matamni aduna handaki la iba budget asida ma even decentralization haitai lakh ahumga lisingyankhi da kana ba bina ba budgetary provision leire aikoina center chacharu madamda haiba sanise mai ben singsi awabasi kharada soi kongna ba hoi handaki sahi sigi lagi ba sei 2026-27 350 crore hoi hapsare